ꯑꯍꯥꯟꯕꯗ ꯆꯦꯅꯦꯜꯁꯤꯡꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯍꯥꯟꯈꯣꯏ ꯚꯤꯗꯤꯑꯣ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯃꯥꯏꯀ꯭ꯔꯣꯕꯁ ꯑꯦꯁ ꯕꯥꯏꯑꯣꯀꯟꯇ꯭ꯔꯣꯜ ꯑꯦꯖꯦꯟ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕꯗ ꯌꯦꯡꯉꯁꯤ ꯕꯥꯏꯑꯣꯀꯟꯇ꯭ꯔꯣꯜ ꯑꯦꯖꯦꯟ ꯍꯥꯏꯔꯒ ꯀꯔꯤ ꯈꯪꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯤꯡꯕ ꯖꯤꯕ ꯑꯃꯅ ꯑꯇꯣꯞꯄ ꯑꯍꯤꯡꯕ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯖꯤꯕ ꯑꯃꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯇꯥꯔꯒꯗꯤ ꯏꯁꯝ ꯁꯝꯅ ꯕꯥꯏꯑꯣꯀꯟꯇ꯭ꯔꯣꯜ ꯑꯦꯖꯦꯟ ꯀꯧꯏ ꯁꯤꯗ ꯗꯤꯐꯤꯅꯤꯁꯟ ꯂꯩꯔꯦ if a natural predator ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯖꯤꯕꯕꯨ ꯆꯥꯊꯣꯛꯄ ꯍꯥꯏꯕꯅꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯖꯤꯕꯕꯨ ꯆꯥꯊꯣꯛꯄ ꯂꯤꯚꯤꯡ ꯑꯣꯔꯒꯥꯅꯤꯖꯝ ꯑꯃꯁꯤ is applied ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ on another pathogen organisms ꯑꯗꯩ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯂꯥꯏꯅꯥ ꯊꯣꯛꯍꯟꯕ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯖꯤꯕ ꯑꯃꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯕꯨ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯀꯟꯇ꯭ꯔꯣꯜ ꯍꯥꯏꯔ ꯈꯪꯅꯩ ꯌꯥꯔꯦ ꯑꯗꯨꯒ active belief of the organic farming is biodiversity fathers health ꯑꯗꯨꯒ organic farming ꯇꯧꯔꯤꯕ ꯐꯥꯔꯃꯔꯁꯤꯡꯁꯤ organic farmer ꯁꯤꯒꯤ organic farmerꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯆꯦꯠꯅ ꯊꯥꯖꯕ ꯑꯃ ꯂꯩ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ biodiversity fathers health ꯍꯥꯏꯕꯁꯤꯅꯦꯕ biodiversity fathers health biodiversity ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯤꯕ ꯃꯈꯜꯒꯤ ꯚꯦꯔꯥꯏꯇꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯤꯕꯁꯤꯡ ꯁꯥ ꯉꯥ ꯄꯥꯝꯕꯤ ꯁꯤꯡꯕꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯦꯔꯥꯏꯇꯤ ꯂꯩꯔꯤꯕ ꯗꯥꯏꯚꯔꯁ ꯐꯣꯝꯁꯤꯡꯁꯤꯕꯨ biodiversity ꯍꯥꯏꯅ ꯈꯪꯅꯩ ꯑꯁꯤꯒꯤ biodiversityꯁꯤꯅ ꯐꯥꯗꯔꯁ ꯍꯦꯜꯊ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯕꯔꯣꯝ ꯍꯛꯆꯥꯡ ꯐꯍꯟꯕꯗꯁꯨ ꯏꯊꯤꯜ ꯄꯤꯔꯛꯑꯦ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯐꯔꯇꯤꯂꯥꯏꯖꯔꯁꯀꯨꯝꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯤꯡ ꯇꯧꯋꯤ ꯑꯌꯥꯝꯕꯅ ꯐꯥꯔꯝ ꯇꯧꯕ ꯀꯩꯀꯩꯁꯦ ꯑꯩꯈꯣꯏ ꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯔ ꯇꯧꯋꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯇ ꯅꯠꯇꯅ ꯍꯛꯆꯥꯡꯗꯁꯨ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯇꯤꯜ ꯀꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯖꯤꯕꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ ꯑꯇꯣꯞꯄꯕꯨ ꯆꯥꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒ ꯍꯥꯠꯇꯣꯛꯄ ꯉꯝꯕ ꯁꯨꯝꯕ ꯇꯤꯟ ꯀꯥꯡ ꯑꯩꯈꯣꯏꯒꯤ ꯂꯤꯚꯤꯡ ꯑꯣꯔꯒꯥꯅꯤꯖꯝꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝꯕ ꯍꯛꯆꯥꯡꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯗꯦ ꯑꯗꯨꯅ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯤ biodiversity fathers biodiversityꯁꯤ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯔꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯍꯟꯅꯕꯒꯤꯁꯨ ꯃꯆꯥꯛ ꯑꯣꯏ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯗ ꯃꯣꯔ ꯚꯦꯔꯥꯏꯇꯤ ꯑꯦ ꯂꯦꯟꯁꯀꯦꯞ ꯍꯦꯁ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ biodiversityꯁꯤ ꯍꯦꯟꯅ ꯚꯦꯔꯥꯏꯇꯤ ꯃꯈꯜ ꯃꯈꯜꯒꯤ ꯖꯤꯕꯁꯤ ꯂꯩꯔꯤ ꯃꯇꯤꯛ ꯗ ꯃꯣꯔ ꯁꯁꯇꯦꯅꯦꯕꯜ ꯏꯠ ꯏꯁ ꯌꯨꯁ ꯑꯗꯨꯒ ꯃꯐꯝꯗꯨ ꯍꯦꯟꯅ ꯇꯨꯡ ꯀꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ ꯀꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯦꯃꯤꯀꯦꯜ ꯐꯔꯇꯤꯂꯥꯏꯖꯔꯒꯨꯝꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯐꯝꯗꯨ ꯂꯩꯍꯥꯎ ꯃꯥꯡꯊꯍꯜꯂꯤ ꯑꯗꯨꯒ ꯃꯐꯝꯗꯨꯒꯤ ꯄꯣꯠꯊꯣꯛ ꯐꯠꯍꯜꯂꯛꯇꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯅꯦꯆꯔꯦꯜ ꯄ꯭ꯔꯤꯗꯦꯇꯔꯁꯤꯡ ꯂꯤꯚꯤꯡ ꯑꯣꯔꯒꯥꯅꯤꯖꯝꯁꯤꯡ ꯑꯇꯣꯞꯄ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯖꯤꯕꯁꯤꯡꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯐꯝꯗꯣ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯗꯅ ꯀꯨꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯑꯗꯨꯒꯤ ꯀꯟꯁꯦꯞꯇꯨꯅꯤ ꯑꯗꯨꯒ ꯃꯊꯪ ꯅꯦꯛꯁ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯈꯔ ꯌꯦꯡꯕ ꯌꯥꯏ ꯂꯦꯗꯤ ꯕꯥꯔꯠ ꯍꯥꯏꯔꯤꯕ ꯇꯤꯟꯁꯤꯅ ꯑꯐꯤꯠꯁ ꯍꯥꯏꯔꯤꯕ ꯇꯤꯟꯁꯤ ꯆꯥꯊꯣꯛꯏ ꯃꯈꯣꯏ ꯑꯗꯨꯒ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯂꯥꯏꯁ ꯑꯗꯨꯒ ꯁꯤꯒꯤ ꯆꯔꯥꯡꯁꯤꯡꯁꯤꯅ ꯃꯣꯁꯀꯤꯇꯣꯁꯤꯡ ꯆꯥꯊꯣꯛꯏ ꯁꯨꯃꯥꯏꯅ ꯑꯐꯤꯠꯁ ꯌꯥꯝ ꯂꯩꯕ ꯃꯐꯝꯁꯤꯗ ꯂꯦꯗꯤ ꯕꯥꯔꯠꯁꯤ ꯊꯥꯖꯤꯜꯂꯒꯗꯤ ꯑꯐꯤꯠꯁꯤꯡꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯨꯒ ꯃꯣꯁꯀꯤꯇꯣ ꯌꯥꯝ ꯂꯩꯕ ꯃꯐꯝꯁꯤꯗ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯂꯥꯏꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯒꯗꯤ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯂꯥꯏꯁꯤꯅ ꯃꯣꯁꯀꯤꯇꯣꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯤ ꯁꯨꯃꯥꯏꯅ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯃꯥꯏꯀ꯭ꯔꯣꯕꯁꯤꯡꯗ ꯑꯃꯨꯛ ꯌꯦꯡꯉꯛꯄ ꯇꯥꯔꯒꯗꯤ ꯕꯦꯛꯇꯔꯤꯌꯥ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯀꯔꯝꯕ ꯃꯔꯨꯑꯣꯏꯅ ꯕꯦꯁꯤꯂꯁ ꯊꯨꯔꯤꯟꯖꯦꯟꯁꯤꯁ ꯍꯥꯏꯔꯤꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏ BT ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯑꯁꯝꯕꯗ ꯑꯗꯨꯒ ꯕꯦꯁꯤꯂꯁ ꯊꯨꯔꯤꯟꯖꯦꯟꯁꯤꯁ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯀꯩꯗꯧꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯃꯔꯨꯑꯣꯏꯅ ꯇꯨ ꯀꯟꯇ꯭ꯔꯣꯜ ꯗ ꯕꯇꯔꯐ꯭ꯂꯥꯏ ꯀꯦꯇꯤꯕꯤꯂꯁ ꯀꯨꯔꯥꯛ ꯃꯆꯥꯁꯤꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯤ BTꯒꯤ ꯇꯣꯛꯁꯤꯟꯁꯤ ꯀꯃꯥꯏꯅ ꯐꯪꯉꯤ ꯑꯦꯕꯥꯏꯂꯦꯕꯜ ꯏꯟ ꯁꯆꯦꯠꯁ ꯁꯤ ꯄꯦꯀꯦꯠꯇ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏ ꯏꯁꯄꯣꯔ ꯑꯣꯏꯅ ꯄꯦꯀꯦꯠꯇ ꯍꯥꯜꯂꯒ ꯌꯣꯜꯂꯤ ꯑꯗꯨꯒ ꯁꯤꯒꯤ ꯐꯪꯉꯤꯕ ꯗ꯭ꯔꯥꯏ ꯏꯁꯄꯣꯔꯁꯤ ꯋꯥꯇꯔ ꯏꯁꯤꯡꯒ ꯃꯤꯛꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯥꯝꯕꯤꯁꯤꯡꯗꯨꯗ ꯀꯥꯞꯄ ꯃꯇꯝꯗ ꯄꯥꯝꯕꯤꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯃꯆꯥ ꯀꯨꯔꯥꯛ ꯃꯆꯥꯒꯨꯝꯕꯁꯤꯅ ꯆꯥꯔꯨꯕ ꯃꯇꯝꯗ ꯇꯤꯟꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ ꯍꯥꯠꯇꯣꯛꯏ ꯑꯁꯨꯃꯥꯏꯅ ꯇꯧꯏ ꯕꯦꯁꯤꯂꯁ ꯊꯨꯔꯤꯟꯖꯦꯟꯁꯤꯁ ꯕꯦꯛꯇꯔꯤꯌꯥꯗ ꯕꯥꯏꯑꯣꯀꯟꯇ꯭ꯔꯣꯜ ꯕꯦꯛꯇꯔꯤꯌꯥ ꯀꯅꯥꯅꯣ ꯕꯦꯁꯤꯂꯁ ꯊꯨꯔꯤꯟꯖꯦꯟꯁꯤꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯕꯦꯛꯇꯔꯤꯌꯥꯗ ꯑꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯕꯦꯛꯇꯔꯤꯌꯥ ꯐꯟꯖꯥꯏ ꯑꯗꯒꯤ ꯚꯥꯏꯔꯁ ꯁꯨꯃꯥꯏꯅ ꯑꯃꯃꯝ ꯌꯦꯡꯒꯅꯤ ꯃꯊꯪ ꯌꯦꯡꯉꯁꯤ ꯑꯗꯨꯗꯤ ꯐꯟꯖꯥꯏꯗ ꯀꯅꯥ ꯂꯩꯔꯦ ꯁꯤ ꯃꯃꯤꯡꯁꯤꯡ ꯈꯛꯇ ꯈꯪꯕꯤꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤ ꯃꯣꯏ ꯀꯩꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯁꯤ ꯁꯤꯃ ꯈꯪꯕꯤꯔꯒ ꯑꯗꯨꯝ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯏꯂꯥꯏ ꯂꯥꯏꯅ ꯈꯣꯠꯄ ꯉꯝꯒꯅꯤ ꯐꯟꯖꯥꯏ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯐꯟꯖꯥꯏꯁꯤꯗ ꯀꯅꯥ ꯂꯩꯔꯦ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥ ꯏꯁꯄꯤꯁꯤꯁ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥꯒꯤ ꯏꯁꯄꯤꯁꯤꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯩ ꯁꯤꯃ ꯐꯟꯖꯥꯏꯗ ꯕꯥꯏꯑꯣꯀꯟꯇ꯭ꯔꯣꯜ ꯑꯦꯖꯦꯟ ꯑꯣꯏꯅ ꯀꯅꯥ ꯁꯤꯖꯤꯟꯅꯩ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥ ꯏꯁꯄꯤꯁꯤꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯃꯈꯣꯏꯁꯤ ꯀꯩꯅꯣ ꯐ꯭ꯔꯤ ꯂꯤꯚꯤꯡꯅꯤ ꯃꯁꯥ ꯃꯇꯣꯝꯇ ꯍꯤꯡꯕ ꯉꯝꯖꯕꯅꯤ ꯑꯇꯣꯞꯄ ꯇꯥꯡꯗꯅ ꯃꯁꯥ ꯃꯊꯟꯇ ꯐ꯭ꯔꯤꯗ ꯍꯤꯡꯕ ꯉꯝꯖꯕꯅꯤ ꯑꯗꯨꯒ ꯚꯦꯔꯤ ꯀꯃꯟ ꯏꯟ ꯔꯨꯠ ꯏꯀꯣꯁꯤꯁꯇꯦꯝ ꯑꯗꯨꯒ ꯃꯣꯏꯁꯤ ꯀꯗꯥꯏꯋꯥꯏꯗ ꯐꯪꯒꯜꯂꯤ ꯍꯥꯏꯕ ꯃꯇꯝꯗ ꯔꯨꯠ ꯏꯀꯣꯁꯤꯁꯇꯦꯝ ꯃꯔꯥꯋꯥꯏꯗ ꯌꯥꯝ ꯂꯩꯒꯜꯂꯤ ꯔꯨꯠ ꯏꯀꯣꯁꯤꯁꯇꯦꯝꯗ ꯁꯤ ꯍꯪꯉꯤ ꯃꯜꯇꯤꯄꯜ ꯆꯣꯏꯁꯇ ꯐ꯭ꯔꯤ ꯂꯤꯚꯤꯡ ꯑꯣꯏ ꯑꯗꯨꯒ ꯔꯨꯠ ꯏꯀꯣꯁꯤꯁꯇꯦꯝ ꯑꯣꯏ ꯍꯥꯏꯕꯁꯤꯃ ꯑꯗꯨꯒ ꯄ꯭ꯔꯤꯚꯦꯟꯇꯤꯡ ꯁꯤꯁꯨ ꯍꯪꯉꯤ ꯃꯣꯁ ꯑꯣꯐ ꯗ ꯄ꯭ꯂꯥꯟ ꯗꯤꯖꯤꯖ ꯑꯗꯨꯒ ꯄ꯭ꯂꯥꯟ ꯗꯤꯖꯤꯖ ꯑꯌꯥꯝꯕ ꯃꯣꯏꯅ ꯉꯥꯛꯊꯣꯛꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ ꯁꯤꯒꯤ ꯄꯣꯏꯟꯠ ꯑꯍꯨꯝꯁꯤ ꯍꯪꯉꯤ ꯐꯟꯖꯥꯏꯗ ꯕꯥꯏꯑꯣꯀꯟꯇ꯭ꯔꯣꯜ ꯑꯦꯖꯦꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯤ ꯇ꯭ꯔꯥꯏꯀꯣꯗꯔꯃꯥ ꯏꯁꯄꯤꯁꯤꯁꯅꯤ ꯃꯣꯏꯁꯤ ꯐ꯭ꯔꯤ ꯂꯤꯚꯤꯡꯅꯤ ꯔꯨꯠ ꯏꯀꯣꯁꯤꯁꯇꯦꯝ ꯑꯣꯏ ꯑꯗꯨꯒ ꯔꯨꯠ ꯋꯥꯏꯗ ꯌꯥꯝ ꯂꯩꯒꯜꯂꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯚꯦꯟꯇꯤꯡ ꯃꯣꯁ ꯑꯣꯐ ꯗ ꯄ꯭ꯂꯥꯟ ꯗꯤꯖꯤꯖ ꯑꯗꯨꯒ ꯄ꯭ꯂꯥꯟꯒꯤ ꯗꯤꯖꯤꯖ ꯑꯌꯥꯝꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯁꯤꯖꯤꯟꯅꯩ ꯁꯤꯁꯤ ꯌꯥꯝ ꯍꯪꯒꯟꯕ ꯃꯜꯇꯤꯄꯜ ꯆꯣꯏꯁꯀꯤ ꯑꯣꯏꯅ ꯌꯥꯝ ꯀꯥꯟꯅꯒꯗꯕ ꯀꯣꯏꯁꯟꯅꯤ ꯃꯨꯟꯅ ꯈꯪꯖꯤꯜꯂꯣ ꯑꯗꯨꯒ ꯅꯦꯛꯁ ꯑꯃꯨꯛ ꯌꯦꯡꯁꯤ
मथंगिना virus ni virus biocontrol agent oina sinaba virus si kana sinai karamba sinai habda baculovirus hai sinai karamba genus ki virus no adi nucleopolyhedrovirus si ki genus si phawa hangi si ki virus si karamba virus sinai biocontrol agent oina baculovirus sinai baculovirus sing sinai adu karamba genus ki no genus nucleopolyhedrovirus sigi genus sigi virus baculovirus sinai biocontrol agent oina adu moi si magi feature khara si su si su multiple choice tangi specific sorry species narrow spectrum makoina hatpa matamda sigi virus sinaraga hatpa matamda species hat kador species to khaktam hali adu narrow spectrum oi bai de adumai akaknaba organism sing hatokpa control tawbodu narrow spectrum leiba koi adumai species specific oi no negative impacts on the non targeted organism ikoina target to the organism the negative impact manga ta thogande ikoina target to organism do adu khaktam hatpa da sinai aduna atoppa target to the organism sharing the organism do ikoina adumadu sihandabada sigi sinai the target to organism to khakta thokpa yai habani aduna so masi use in the integrated pest management mind to duna ikoi pest management program integrated pest management program sing da sigi baculovirus sinai sigi point khara ji khangjan view multiple choice ta yarokani aduga virus ki baculovirus aduga amuka makok training sing da bacteria gina btc nani bacteria gina Bacillus thuringiensis category sinaba butterfly caterpillar control tawda fungi gina kana trichoderma species kato kasi free living oi root ecosystem ni most of the plant disease sing out thokpa sinai aduga virus kina baculovirus karamba genus ki nucleopolyhedrovirus masi kadoba narrow spectrum oiba aduga integrated pest management da sinaba virus amkhakni simlere loire aduga important topic khara yengsi important points hai tare topic nate points khara amu yengsi sigi hujiki biocontrol agency ki important points khara amu yengsi one of the major difficulties aduga sumaina ikoina biocontrol agency na sikane haiba khange hoina chemical fertilizer sinabu ti sinabsine amanga ta thokande ikoida kana pi ji khange aduga sigi difficulties hai tare sigi demerit ikoi disadvantage ka ama kaino hargadi one of the major difficulties in the biological control to was the kind aruba mo si kaino ha matamda insect control to bagi sumaina biological control sida ikoin aruba mo si kaino da predator does not always survive predator ikoin chathoan gadori ba si nariba jiba se ikoin atopo form de pra atopo form da thajano matamda ilai line hekti hingba ngamde when transferred to a new environment anoba environment oibne na ma adapt to ngam da bai na sumba sigali ilai line hekti adapt to ngam de hingba ngam de cinema difficulty saibo demerit hargati aduga point amam yengje allied chemical control sin nabaga manadana biological control to wasi of agriculture and pest control to naba sumaina biological control si is self perpetuating madi self perpetuating masa matan tan sandok jarak pa loiba naidaba haidi jiba haiba sitabu macha koi sumaina reproduction to mathang sandorok pa loiba naidaba masa matan tan sandorok pa adumba process am khakni aduga chemical fertilizer haiba sidi sinari ko adum loigani aduga biological control si dadi loiba naide haibani masa matan tan macha kok thok jaba masa matan tan sandok jaba process ni sina magi advantage amani okay mathang topic am yengsi mathangi topic ta local isi kaino microbes as biofertilizer microbes sing ji kamaina fertilizer oin si nani haibdani adra sida su virus tamgani bacteria phangani fungi tamgani sumaina makal khara example khara bigani example ning je pachau jana khangbi jaga ilai multiple choice khotpa ngamgani adu amu yengasi biofertilizer si kaino biofertilizer sai si biopolymer living harmony living organism ni used to increase the nutrient quality of the soil lebak leaw hengatnaba like nutrient quality lebak ki hengatnaba sinaba bio living organisms tubu ikoina biofertilizer koi living organisms lebak leaw hengatnaba sinaba adortic ilaina kari biofertilizer kore aduna moigi biofertilizer singsi karamba microbes sing sin nayagadi bacteria sinabai cyanobacteria sinabai fungi sinabai sumaina adugi example khara piri lekta si example si lekta yaw do khara hapsal le si sing bunna khangbi raga do multiple choice line khot bangani yeng si example ning kana kana no bacteria da kana pire bacteria da symbiont haiba ma free living haiba ma free non living anaerobes haiba ma sumai makhal hum thokna pigani symbiont haiba taragati ani punsanaraga leiba haiba ani do amagi mateng yaw dragati hingba ngamdaba amana amagi mateng pangnara punsanara leiba do symbiont kawi symbiont bacteria da kana no rhizobium sigi bacteria si kana cry leguminous plant singi root ta leibani leguminous plant la itragati hingba ngamoidoni sumaina
ꯑꯩꯈꯣꯏ ꯁꯤꯝꯕꯥꯏꯑꯣꯟ ꯄꯨꯟꯁꯟꯅꯔꯒ ꯑꯃꯒ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯅꯔ ꯂꯩꯕꯗꯨꯕꯨ ꯁꯤꯝꯕꯥꯏꯑꯣꯁꯤꯁ ꯀꯧꯏ, ꯁꯤꯝꯕꯥꯏꯑꯣꯟ ꯀꯧꯏ꯫ ꯑꯗꯨꯅ ꯑꯅꯤꯈꯛ ꯂꯩꯔꯤ, ꯁꯤꯅ ꯔꯥꯏꯖꯣꯕꯤꯌꯝ ꯍꯥꯏꯕꯁꯤꯅ ꯂꯦꯒꯨमिꯅꯁ ꯔꯨꯠꯇ ꯂꯩꯕꯅꯤ, ꯂꯦꯒꯨमिꯅꯁ ꯄ꯭ꯂꯥꯟꯒꯤ ꯔꯨꯠꯇ, ꯑꯗꯨꯒ ꯐ꯭ꯔꯦꯟꯀꯤꯌꯥ ꯍꯥꯏꯁꯤꯅ ꯑꯜꯅꯁ ꯍꯥꯏꯅ ꯄꯥꯝꯕꯤ ꯑꯃꯈꯛ ꯂꯩ, ꯑꯗꯨꯒꯤ ꯔꯨꯠꯇ ꯑꯌꯥꯝꯕꯅ ꯂꯩꯒꯜꯂꯤ, ꯑꯜꯅꯁ ꯍꯥꯏꯕ ꯄ꯭ꯂꯥꯟꯗꯨꯒꯤ ꯔꯨꯠꯇ ꯂꯩꯒꯜꯂꯤ꯫ ꯑꯗꯨꯒ ꯁꯤꯝꯕꯥꯏꯑꯣꯟꯗ ꯑꯦꯛꯖꯥꯝꯄꯜ ꯑꯅꯤꯁꯤ ꯈꯪꯕꯤꯔ ꯂꯣꯏꯔꯦ, ꯁꯤꯝꯕꯥꯏꯑꯣꯟꯗ ꯔꯥꯏꯖꯣꯕꯤꯌꯝ, ꯐ꯭ꯔꯦꯟꯀꯤꯌꯥ ꯁꯤ ꯈꯪꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯐ꯭ꯔꯤ ꯂꯤꯕꯤꯡ ꯃꯁꯥ ꯃꯊꯟꯇ ꯂꯩꯕ ꯉꯝꯕ, ꯑꯗꯨꯒ ꯃꯁꯥ ꯃꯇꯣꯝꯇ ꯍꯤꯡꯖꯕ ꯉꯝꯕꯁꯤꯗꯁꯨ ꯑꯃꯨꯛꯀ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ, ꯑꯦꯔꯣꯞꯁ ꯍꯥꯏꯕ ꯑꯃ, ꯑꯦꯅꯣꯔꯣꯞꯁ ꯍꯥꯏꯕ ꯑꯃ꯫ ꯑꯦꯔꯣꯞ ꯍꯥꯏꯕꯁꯤꯅ ꯑꯣꯛꯁꯤꯖꯦꯟ ꯗꯔꯀꯥꯔ ꯂꯩꯕ ꯍꯥꯏꯕꯅꯤ, ꯃꯁꯥꯗ ꯃꯇꯣꯝꯇꯗꯤ ꯍꯤꯡꯕ ꯉꯝꯖꯕ ꯑꯗꯨꯕꯨ ꯑꯣꯛꯁꯤꯖꯦꯟ ꯗꯔꯀꯥꯔ ꯂꯩꯕ, ꯌꯥꯗ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯅꯥ ꯑꯦꯛꯖꯥꯝꯄꯜ ꯑꯦꯖꯣꯇꯣꯕꯦꯛꯇꯔ, ꯕꯩꯖꯔꯅꯤꯀꯤꯌꯥ ꯑꯅꯤꯁꯤ ꯈꯪꯕꯤꯔ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯐ꯭ꯔꯤ ꯂꯤꯕꯤꯡ, ꯁꯤꯁꯨ ꯐ꯭ꯔꯤ ꯂꯤꯕꯤꯡ ꯃꯁꯥ ꯃꯇꯣꯝꯇꯗꯤ ꯍꯤꯡꯕ ꯉꯝꯖꯩ, ꯑꯗꯨꯒ ꯑꯦꯅꯣꯔꯣꯞꯁꯤꯅꯕꯨ ꯑꯣꯛꯁꯤꯖꯦꯟ ꯌꯥꯎꯗ꯭ꯔꯁꯨ ꯍꯤꯡꯕ ꯉꯝꯕ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯖꯣꯁꯄꯤꯔꯤꯂꯝ, ꯕꯦꯁꯤꯂꯁ, ꯀ꯭ꯂꯣꯁꯇ꯭ꯔꯤꯗꯤꯌꯝ, ꯔꯣꯗꯣꯁꯄꯤꯔꯤꯂꯝ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯤꯡꯁꯤ ꯐꯖꯅ ꯈꯪꯕꯤꯔ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯗꯨꯝ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯏꯂꯥꯏ ꯂꯥꯏꯅ ꯈꯣꯠꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯁꯤꯌꯥꯅꯣꯕꯦꯛꯇꯔꯤꯌꯥ, ꯁꯤꯌꯥꯅꯣꯕꯦꯛꯇꯔꯤꯌꯥꯁꯤꯗ ꯁꯤꯌꯥꯅꯣꯕꯦꯛꯇꯔꯤꯌꯥ ꯑꯁꯤ ꯎꯇꯣꯇ꯭ꯔꯣꯞꯁꯅꯤ, ꯍꯥꯏꯗꯤ ꯃꯁꯥ ꯃꯊꯟꯇ ꯃꯆꯤꯟꯖꯥꯛ ꯁꯨꯡꯖꯕ ꯉꯝꯖꯕꯅꯤ꯫ ꯀꯩꯒꯤꯅꯣ? ꯀ꯭ꯂꯣꯔꯣꯄ꯭ꯂꯥꯁ ꯌꯥꯎꯏ ꯃꯈꯣꯏꯗ, ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇꯅ ꯃꯆꯤꯟꯖꯥꯛ ꯁꯨꯡꯕ ꯉꯝꯖꯩ꯫ ꯌꯥꯔꯦ, ꯁꯤ ꯑꯃꯒ ꯄꯣꯏꯟ ꯑꯃꯅꯤ꯫ ꯑꯗꯨꯒ ꯐ꯭ꯔꯤ ꯂꯤꯕꯤꯡ, ꯃꯈꯣꯏꯗꯁꯨ ꯐ꯭ꯔꯤ ꯂꯤꯕꯤꯡ ꯂꯩ, ꯑꯗꯨꯒ ꯁꯤꯝꯕꯥꯏꯑꯣꯟ ꯂꯩ꯫ ꯑꯗꯨꯒ ꯐ꯭ꯔꯤ ꯂꯤꯕꯤꯡ ꯃꯁꯥ ꯃꯇꯣꯝꯇ ꯍꯤꯡꯕ ꯉꯝꯖꯕꯗ ꯀꯅꯥ? ꯑꯦꯅꯥꯕꯦꯅꯥ, ꯅꯣꯁꯇꯣꯛ, ꯑꯣꯁꯤꯂꯥꯇꯣꯔꯤꯌꯥ ꯑꯍꯨꯝꯁꯤ ꯈꯪꯕꯤꯔ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯁꯤꯝꯕꯥꯏꯑꯣꯟ ꯑꯁꯤꯅꯕꯨ ꯃꯁꯥ ꯃꯊꯟꯇ ꯍꯤꯡꯕ ꯉꯝꯖꯗꯕ, ꯑꯇꯣꯞꯄꯒ ꯄꯨꯟꯁꯟꯅꯔꯒ ꯂꯩꯕ, ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯅꯔ ꯂꯩꯕ, ꯀꯅꯥ? ꯑꯦꯅꯥꯕꯦꯅꯥꯒ ꯑꯦꯖꯣꯂꯥꯒ꯫ ꯑꯦꯅꯥꯕꯦꯅꯥꯁꯤ ꯐ꯭ꯔꯤ ꯂꯤꯕꯤꯡꯁꯨ ꯑꯣꯏ, ꯑꯗꯨꯒ ꯁꯤꯝꯕꯥꯏꯑꯣꯟꯁꯨ ꯑꯣꯏ꯫ ꯑꯦꯅꯥꯕꯦꯅꯥ, ꯑꯦꯖꯣꯂꯥ ꯍꯥꯏꯔꯤꯕ ꯐꯔꯟꯁꯤꯒ ꯑꯦꯅꯥꯕꯦꯅꯥꯒ ꯑꯦꯖꯣꯂꯥꯁꯤꯒ ꯄꯨꯟꯁꯟꯅꯔꯒ ꯂꯩꯕ ꯑꯃ ꯂꯩ, ꯁꯤꯝꯕꯥꯏꯑꯣꯟ ꯑꯃ꯫ ꯁꯤꯁꯤ ꯃꯔꯨꯑꯣꯏꯅ ꯀꯗꯥꯏꯗ ꯀꯥꯟꯅꯩ ꯍꯥꯏꯔꯗꯤ ꯑꯦꯅꯣꯕꯦꯅꯥ ꯑꯩꯈꯣꯏꯒꯤ ꯔꯥꯏꯁ ꯀꯜꯇꯤꯚꯦꯁꯟꯗ ꯀꯥꯟꯅꯩ꯫ ꯁꯤ ꯃꯣꯁꯂꯤ ꯕꯦꯅꯤꯐꯤꯁꯤꯌꯦꯟ ꯇꯨ ꯗ ꯄꯦꯗꯤ ꯄ꯭ꯂꯥꯟ, ꯁꯤ ꯑꯩꯈꯣꯏꯒꯤ ꯐꯧ ꯄꯥꯝꯕꯤ ꯊꯥꯕꯗ ꯁꯤꯖꯤꯟꯅꯕ ꯀꯥꯟꯗ ꯌꯥꯝ ꯀꯥꯟꯅꯩ ꯑꯦꯅꯥꯕꯦꯅꯥ ꯑꯦꯖꯣꯂꯥ ꯁꯤꯝꯕꯥꯏꯑꯣꯟꯁꯤ꯫ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯦꯅꯥꯕꯦꯅꯥꯁꯤꯅ ꯏꯟꯇꯔꯁ ꯗ ꯐꯔꯟꯁꯀꯤ ꯂꯤꯞ ꯀꯦꯕꯤꯇꯤ, ꯑꯩꯈꯣꯏꯒꯤ ꯃꯅꯥꯏ ꯑꯍꯣꯕꯁꯤꯗ ꯃꯅꯥꯁꯤꯗ ꯆꯪꯈ꯭ꯔꯅꯤ ꯑꯦꯅꯥꯕꯦꯅꯥ ꯍꯥꯏꯔꯤꯕ ꯁꯤꯌꯥꯅꯣꯕꯦꯛꯇꯔꯤꯌꯥꯁꯤꯅ꯫ ꯑꯗꯨꯒ ꯋꯦꯟ ꯑꯦꯖꯣꯂꯥ ꯗꯥꯏꯠ, ꯑꯦꯖꯣꯂꯥꯁꯤ ꯑꯀꯨꯞꯄ ꯄꯥꯝꯕꯤꯅꯤ, ꯁꯤ ꯑꯀꯨꯞꯄ ꯄꯥꯝꯕꯤꯅꯤ ꯑꯦꯖꯣꯂꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯤꯠꯅꯒ ꯎꯕꯗ ꯋꯥꯒꯗꯕ ꯏꯁꯪꯒꯨꯝꯕ ꯑꯀꯨꯞꯄ ꯄꯥꯝꯕꯤꯅꯤ꯫ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯥꯕꯦꯅꯥꯁꯤ ꯆꯪꯁꯜꯂꯅꯤ, ꯑꯦꯖꯣꯂꯥꯁꯤꯅ ꯁꯤꯕ ꯃꯇꯝꯗ ꯂꯤꯐ ꯐꯣꯜꯑꯞ, ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯗꯥꯏꯔꯦꯛꯇꯤ ꯄꯥꯟꯕ ꯅꯠꯇꯦ, ꯃꯅꯥ ꯃꯥꯟꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯁꯤꯁꯦ ꯂꯩꯕꯥꯛꯇ ꯇꯥꯔ ꯃꯇꯨꯡꯗ ꯃꯥꯅ ꯉꯁꯥꯏ ꯑꯦꯠꯃꯣꯁꯐꯤꯌꯔꯤꯛ ꯅꯥꯏꯇ꯭ꯔꯣꯖꯦꯟꯁꯤ, ꯑꯩꯈꯣꯏꯒꯤ ꯐꯔꯟꯁꯤ ꯁꯤꯌꯥꯅꯣꯕꯦꯛꯇꯔꯤꯌꯥꯁꯤꯗꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯤꯛ ꯅꯥꯏꯇ꯭ꯔꯣꯖꯦꯟꯁꯤ ꯃꯁꯥ ꯃꯊꯟꯇꯅ ꯐꯤꯛꯁ ꯃꯁꯥꯗ ꯆꯨꯞꯁꯟꯖꯕ ꯉꯝꯖꯩ, ꯐꯤꯛꯁ ꯇꯧꯕ ꯉꯝꯃꯤ꯫ ꯑꯗꯨꯒꯤ ꯐꯤꯛꯁ ꯇꯧꯈ꯭ꯔꯤꯕ ꯅꯥꯏꯇ꯭ꯔꯣꯖꯦꯟꯗꯨ ꯁꯤꯒꯤ ꯐꯔꯟ ꯃꯅꯨꯡꯁꯤꯗ ꯆꯪꯒꯅꯤ, ꯐꯔꯟ ꯃꯅꯨꯡꯁꯤꯗ ꯆꯪꯉ ꯐꯔꯟꯁꯤꯅ ꯁꯤꯕ ꯃꯇꯝꯗ ꯅꯥꯏꯇ꯭ꯔꯣꯖꯦꯟꯗꯨ ꯊꯥꯗꯣꯔꯛꯑꯒ ꯂꯩꯕꯥꯛꯇ ꯊꯥꯗꯣꯛꯏ, ꯅꯥꯏꯇ꯭ꯔꯣꯖꯦꯟꯗꯨ ꯊꯥꯗꯣꯔꯛꯏ ꯂꯩꯕꯥꯛꯇ, ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯍꯥꯎ ꯐꯒꯠꯍꯟꯕꯅꯤ꯫ ꯁꯤꯅ ꯁꯝꯂꯞꯄ ꯍꯥꯏꯕ ꯋꯥꯔꯣꯜꯅꯤ꯫ ꯑꯗꯣ ꯅꯣꯏꯅ ꯈꯪꯒꯗꯕꯗꯤ ꯁꯤꯗ ꯑꯦꯛꯖꯥꯝꯄꯜꯁꯤꯒ ꯈꯪꯉ ꯂꯣꯏꯔꯦ꯫ ꯐ꯭ꯔꯤ ꯂꯤꯕꯤꯡꯗ ꯑꯦꯅꯥꯕꯦꯅꯥ, ꯅꯣꯁꯇꯣꯛ, ꯑꯣꯁꯤꯂꯥꯇꯣꯔꯤꯌꯥ, ꯁꯤꯝꯕꯥꯏꯑꯣꯟꯗ ꯑꯦꯅꯥꯕꯦꯅꯥ ꯑꯦꯖꯣꯂꯥ ꯐꯔꯟ, ꯁꯤ ꯀꯩꯗꯧꯕꯗ ꯁꯤꯒꯤ ꯁꯤꯕꯥꯏꯑꯣꯇꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤ ꯀꯩꯗꯧꯕꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ? ꯄꯦꯗꯤ ꯄ꯭ꯂꯥꯟ, ꯑꯩꯈꯣꯏꯒꯤ ꯀꯜꯇꯤꯚꯦꯁꯟ ꯑꯣꯐ ꯄꯦꯗꯤ ꯄ꯭ꯂꯥꯟ, ꯑꯩꯈꯣꯏꯒꯤ ꯐꯧ ꯊꯥꯕꯁꯤꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤ, ꯁꯤꯗ ꯁꯤꯖꯤꯟꯅꯩ ꯃꯔꯨꯑꯣꯏꯅ꯫ ꯌꯥꯔꯦ, ꯁꯤ ꯈꯪꯕꯤꯔ ꯂꯣꯏꯔꯦ꯫ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯉꯁꯤ꯫ ꯃꯊꯪꯗ ꯐꯟꯖꯥꯏ, ꯐꯟꯖꯥꯏꯒꯤꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤ꯫ ꯕꯥꯏꯑꯣ ꯐꯔꯇꯤꯂꯥꯏꯖꯔ, ꯀꯔꯝꯕ ꯕꯥꯏ ꯐꯣꯔꯃꯤꯡ ꯗ ꯁꯤꯝꯕꯥꯏꯑꯣꯇꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯗ ꯃꯣꯏ ꯐꯔꯇꯤꯂꯥꯏꯖꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯕꯥꯏ ꯐꯣꯔꯃꯤꯡ ꯗ ꯁꯤꯝꯕꯥꯏꯑꯣꯇꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯦꯝꯃꯤ, ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯟꯅꯔ ꯁꯦꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯀꯅꯥꯒ? ꯋꯤꯠ ꯗ ꯔꯨꯠꯁ ꯑꯣꯐ ꯍꯥꯏꯌꯔ ꯄ꯭ꯂꯥꯟ, ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯄ꯭ꯂꯥꯟꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ, ꯍꯥꯏꯌꯔ ꯄ꯭ꯂꯥꯟ, ꯖꯤꯝꯅꯣꯁꯄꯥꯝ, ꯑꯦꯟꯖꯣꯁꯄꯥꯝ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯄ꯭ꯂꯥꯟꯒꯤ ꯑꯋꯥꯡꯕ ꯀ꯭ꯂꯥꯁꯁꯤꯡꯁꯤꯒ, ꯑꯋꯥꯡꯕ ꯊꯥꯛꯁꯤꯒ ꯁꯨꯃꯥꯏꯅ ꯁꯤꯝꯕꯥꯏꯑꯣꯇꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯦꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯐꯟꯖꯥꯏꯒ ꯍꯥꯏꯌꯔ ꯄ꯭ꯂꯥꯟꯒꯤ ꯔꯨꯠꯁꯀ ꯄꯨꯟꯁꯟꯅꯔꯒ ꯂꯩꯕꯗꯨꯕꯨ ꯃꯥꯏꯀꯣꯔꯥꯏꯖꯥ ꯀꯧꯏ꯫ ꯁꯤꯗ ꯄꯤꯛꯆꯔꯗ ꯄꯤꯔꯤꯁꯤꯅꯤ, ꯁꯨꯃꯥꯏꯅ ꯃꯔꯥꯒ ꯁꯨꯃꯥꯏꯅ ꯐꯟꯖꯥꯏ ꯈꯔꯒ ꯄꯨꯟꯁꯟꯅꯔꯒ ꯁꯦꯝꯕ, ꯁꯤ ꯃꯥꯏꯀꯣꯔꯥꯏꯖꯥ ꯀꯧꯏ꯫ ꯁꯤꯒꯤ ꯃꯥꯏꯀꯣꯔꯥꯏꯖꯥ ꯂꯩꯔꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯁꯤꯗꯁꯨ ꯀꯥꯟꯅꯕ ꯄꯤ, ꯑꯗꯨꯒ ꯑꯅꯤꯃꯛ ꯃꯣꯏꯅꯤ ꯀꯥꯟꯅꯕ ꯂꯧꯃꯤꯟꯅꯔ ꯂꯩ꯫ ꯁꯤꯝꯕꯥꯏꯑꯣꯇꯤꯛ ꯍꯥꯏꯕꯗꯤ ꯑꯅꯤꯃꯛ ꯀꯥꯟꯅꯕ ꯂꯧꯃꯤꯟꯅꯕ ꯍꯥꯏꯕꯅꯤ꯫ ꯐꯟꯖꯥꯏꯁꯤꯅꯁꯨ ꯀꯥꯟꯅꯕ ꯂꯧꯏ, ꯑꯗꯨꯒ ꯃꯔꯥꯁꯤꯅꯁꯨ ꯀꯥꯟꯅꯕ ꯂꯧꯏ, ꯃꯣꯏꯅꯤꯃꯛ ꯀꯥꯟꯅꯕ ꯂꯧꯃꯤꯟꯅꯔ ꯂꯩ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯥꯏꯀꯣꯔꯥꯏꯖꯥ ꯐꯣꯔꯝ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯖꯦꯅꯁ ꯍꯥꯏꯕ ꯇꯥꯔꯦ, ꯁꯤ ꯖꯦꯅꯁꯁꯤ ꯍꯪꯉꯤ ꯊꯑꯣꯏꯅ꯫ ꯗ ꯖꯦꯅꯁ ꯑꯣꯐ ꯐꯟꯖꯥꯏ, ꯐꯟꯖꯥꯏꯒꯤ ꯖꯦꯅꯁ ꯇꯦꯀꯤꯡ ꯄꯥꯔꯠ ꯏꯟ ꯃꯥꯏꯀꯣꯔꯥꯏꯖꯥ ꯐꯣꯔꯃꯦꯁꯟ, ꯃꯥꯏꯀꯣꯔꯥꯏꯖꯥ ꯐꯣꯔꯝ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯁ, ꯐꯟꯖꯥꯏꯒꯤ ꯖꯦꯅꯁꯁꯤ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯒ꯭ꯂꯣꯃꯁ, ꯁꯤ ꯍꯪꯉꯤ ꯃꯜꯇꯤꯄꯜ ꯆꯣꯏꯁꯇ, ꯁꯤꯃꯁꯨ ꯈꯪꯖꯤꯟꯕꯤꯔꯝꯃꯣ꯫ ꯌꯥꯔꯦ, ꯃꯥꯏꯀꯣꯔꯥꯏꯖꯥ ꯐꯣꯔꯝ ꯇꯧꯔꯀꯥꯟꯗ ꯕꯥꯏꯑꯣ ꯐꯔꯇꯤꯂꯥꯏꯖꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ, ꯑꯗꯨꯒ ꯃꯥꯏꯀꯣꯔꯥꯏꯖꯥ ꯐꯣꯔꯝ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯐꯟꯖꯥꯏꯒꯤ ꯖꯦꯅꯁꯇꯨ ꯀꯩꯅꯣ? ꯒ꯭ꯂꯣꯃꯁ, ꯁꯤꯡꯒ꯭ꯂꯣꯃꯁ ꯍꯥꯏꯔꯤꯕ ꯖꯦꯅꯁꯁꯤꯅꯤ ꯃꯔꯨꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯤ꯫ ꯁꯤꯃ ꯌꯥꯔꯦ, ꯁꯤꯃ ꯈꯪꯖꯤꯟꯕꯤꯔ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯥꯏꯀꯣꯔꯥꯏꯖꯥꯁꯤ ꯃꯈꯜ ꯑꯅꯤ ꯁꯨꯏ, 2 types ꯑꯣꯐ ꯃꯥꯏꯀꯣꯔꯥꯏꯖꯥ ꯃꯈꯜ ꯑꯅꯤ ꯁꯨꯏ꯫ ꯑꯦꯛꯇꯣ ꯃꯥꯏꯀꯣꯔꯥꯏꯖꯥ ꯍꯥꯏꯕ ꯑꯃ, ꯏꯟꯗꯣ ꯃꯥꯏꯀꯣꯔꯥꯏꯖꯥ ꯍꯥꯏꯕ ꯑꯃ꯫ ꯑꯦꯛꯇꯣ ꯍꯥꯏꯔꯗꯤ ꯑꯥꯎꯠꯁꯥꯏꯠꯅꯤ, ꯑꯗꯨꯒ ꯏꯟꯗꯣ ꯍꯥꯏꯔꯗꯤ ꯃꯅꯨꯡꯅꯤ, ꯁꯤꯃ ꯈꯪꯕꯤꯔꯣ ꯌꯥꯔꯦ꯫ ꯑꯦꯛꯇꯣ ꯃꯥꯏꯀꯣꯔꯥꯏꯖꯥ ꯑꯁꯤꯅ ꯃꯄꯥꯟ ꯍꯥꯏꯕꯅꯤꯅ ꯀꯃꯥꯏꯅ ꯃꯄꯥꯟ ꯍꯥꯏꯔꯤꯅꯣ ꯌꯦꯡꯉꯁꯤ꯫ ꯃꯄꯥꯟꯒꯤ ꯃꯥꯏꯀꯣꯔꯥꯏꯖꯥ ꯐꯟꯖꯥꯏ ꯐꯣꯔꯝꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯗꯧꯅꯤ, ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯟ ꯗ ꯑꯥꯎꯇꯔ ꯁꯔꯐꯦꯁ ꯑꯣꯐ ꯗ ꯔꯨꯠ, ꯑꯩꯈꯣꯏꯒꯤ ꯔꯨꯠ ꯍꯥꯏꯌꯔ ꯄ꯭ꯂꯥꯟꯒꯤ ꯔꯨꯠꯁꯀ ꯄꯨꯟꯁꯟꯅꯔꯒ ꯁꯦꯝꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯦ꯫ ꯑꯗꯨꯅ ꯔꯨꯠꯁꯇꯨꯒꯤ ꯃꯄꯥꯟꯗ ꯁꯦꯝꯕ ꯑꯣꯏꯔꯒꯅ, ꯔꯨꯠꯁꯇꯨꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯟꯖꯥꯏꯁꯤꯅ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯁꯤ ꯑꯦꯛꯇꯣ ꯃꯥꯏꯀꯣꯔꯥꯏꯖꯥ ꯀꯧꯏ꯫
yare fungiform associations on outer surface of the roots of the hair plant sima lere endomycorrhiza hairagana fungiform association fungi ga punsanaba inside the roots of the hair plant kogi root tugi manungda fungi singina sumain changaga semba mycorrhiza oragana endomycorrhiza kawi sumaina line hekta khangasi yare aduga sida point ama khangjan ga thaba ma hyphae kogi fungi gi body si mycelium kawi sina mathakpi iri mycelium kawi fungi gi body si plus mycelium kawi fungi body mycelium hai fungi body ni form by hyphae haiba kogi sumaina line sumaina macha sumbai thread like have tare langumba thread like man sumba macha sina hyphae kawi hyphae myam punsanaraga hujiki mycelium si semani fungi body si semani hyphae ni sida lay myam si macha si sigi hyphae myam si sumaina spider like web sumaina hyphae myam sina punsanaraga thread like hyphae myam sina punsanaraga hujiki mycelium du semani udra sita hyphae are jeng the hyphae of this fungi gi sigi hyphae si form small vesicles apical vesicle khawsing macha semi tongkhat pa sumaina pomthokpa sida yeba sumaina sida tongkhat diba sumaina hyphae si sumaina chawto ala yeng tabna sumaina macha sumaina vesicle macha semi or fine branch masses sumaina mass macha semi cone arbusculus sumaina macha semi basida tongkhat isi macha tongkhat isi sumaina hyphae sing semi si arbusculus kawi aduga sumain tawrisi kanada thokal lebada ectomycorrhiza tara endomycorrhiza tara hairali endomycorrhiza idani endomycorrhiza sida arbusculus semi sigi arbusculus sembasi endomycorrhiza da thoi si endomycorrhiza si aduna kai hair khangnai endomycorrhiza is also called as vesicular arbuscular mycorrhiza hair khangnai vesicle form tawba arbusculus adubu arbusculus kawba adri maming loraga mycorrhiza BAM hair khangnai sumai endomycorrhiza si kaisu kaweba BAM kai harba vesicular arbuscular mycorrhiza aduga sida loire aduga point gra ama muyeng si extra point gra ama sigi biofertilizer sida some important extra points nitrogen fixation koi nitrogen fix to basi in the root nodules koi root ki nodules sida of the ulnus ai ngai hai ki duni ulnus hai ba pambi sigi root nodules nitrogen fix to basi is broad ayamana tawi kana fen kya hai ba sagi symbiont bacteria aduna tawi yare sima adagi Tolipotrix BGA haisu khangnaba sina can increase rice production ngasai ki anabena izolan na su rice production da increase to holi aduga sigi Tolipotrix hai se BGA har se sina su can increase the rice production hingal an bangami about 20% gi sang hingal an bangami sim su khangjan biramu sigi point ama aduga azospirillum hai ba sigi ngasai ki bacteria dani free living anaerobes dani is common to anaerobe nitrogen fix tawba anaerobe si sinasu paddy field su sinaba ya si su paddy field sinaba ya paddy field sinaba si makan sida ikoina hum khange hojik phawda ikoi sum khangjan beaba ikoi lake ta yawbani amana anabela ezola duna aduga sina lake ta yawda extra point ni Tolipotrix BGA har si su rice production si 20% mu engal hanbada sinaba ya aduga azospirillum har si su rice cultivation da sinaba ya ठीक है हम जे khangjan biro rice cultivation ga mari lainana yare si extra point ni aduga si su extra point makha chatrak poina Azotobacter crocum hai sinabu kogi cattle field da sinabai sina cattle cultivation da sinabai si makhangjan biro mami je tu khangjan biro lore Azotobacter crocum can be used as biofertilizer on sinabai krai da cattle field da si mami je khangjan biro ma cattle field sinaba aduga mathang point da biological control of nematodian disease in plants nematode na thogan ba plant da disease thogan ba nematode na plant da disease thogan ba si kari ne control to bi ai sigi Bacillomyces liliaceus si control to bi ai si mami je pet khangjan biramu extra point ni rum kaba khangjan biramu nematode na thogan ba plant da nematode disease singsi nematode na thogan ba disease singsi kai na kai pet control to bi ai ba Bacillomyces liliaceus yare si ang khangjan biramo aduga cochineal insects hai si cochineal insects singsina have proved very useful for cactus prevention cactus singsi prevent tawda cactus singsi kogi ngak thokpada si cochineal insects singsina yam mateng pange simsu khangjan biramo extra point ni yare ngasigi haiba khara sina ngasigi di matang sida loisanjarage aduga ngasigi chapter sigi microbes in human welfare hai sida aroiba part oire sina aduga mathangda kogi part 4 ga 5 ka gi multiple choice question lani aduga chapter si pulap loire aduga mathang dagi di class 11 gi chapter hobudagi mathang chatra ani masigi di loisanjarage